Phunal maringgi panthong miyam houraktuna sidokkhre. Phunal maringgi miyoisingna singthaktagi kumtharaklaga lambi mapalda sarakpa panthong miyam houraktuna sidokkhre. Chahi yankhagi puwari leibata natana hauji Phunal maringsingna khundariba Imphal East ki Khanarok Sandroksing khunjasingna ngak senduna laklabasu singthaktagi kumtharakpa Phunal maringgi maringsingna miyamgi lam oiriba lambi mapalda panthong sajilakpagi wathok chawthorakli. Aranba mongda sajilakpa panthong asi sidokani haina lakiba forest department ki miyoising mafam adu yorokpaga sidokningdabagi mong urakpatagi khoisaunarba miyamna panthong adu sidokhibani. Iramasiga mari leinana Khanarok Descent Youth Club ki General Secretary Samurai Latpam Abung Sarmana phongtorokibagi matungina thasigi kunumdogi ahingda Phunal maring kakatfam lambida maring singna sariba panthong asi sakhangdaba singna sidoklamle haibu wafam tongan ba social media platform singda sandorakpa thengnare. Iramasiga matangda mari leinaba authority amati CSO singi mideng changbinaba pokning singsinki. CSO singnasu Phunal maringna hairiba sakhangdaba asi langdumla kairaura Khanarokla haibadu khangdoknaba thidokpiyu.